morok khara, namara khara, rajma khara, ngapai ama, ngari khara, punna met kadaba Eromba gi mathel. Chegap laksalaga chegap ni chappa thaw asabsida jai lo yam thuna hoba yaba yam thuna chaba yaba chijak sing manungda paphor su amani khutna ta chappa ga thadarasu yai nuga chegap laksanba ponba sat kan thokpa mapan sida tham amuka ju hekta chappa hekta thadhaba thak ponba Pat kan thokpa chappa ga purakpa thadhaba amuka ju hekta chappa thaw asaba lupchanba pat onba pat kan thokpa Maggi degi henna thuba achapot haitare amuka ju hekta thadhaba khutna chappa ga thak hekta onba pat kan thokpa sida khoi camera sida khram kasan bai ning bai wani aseng bai dadi kade camera da khara color yakshan bo oi thadhaba thak onba pat kanba sida thamba yarani na khanba ai leithaba hawai mangal ating bi je makhum ready light camera action ai makhum khanba munba ngai ba pedrek kapakpa makhum da suman teng tawbu ngarakpa adu kana mulle na khangba yare mai lai khatpa hawai ga chanaba zarap lae antang injen boy kai boy pokhara ka doi madi pedrek kapak ka doi meduna nan tor manung juda pot koi kai boy makhum ni kuppa ga pot koi kai boy suman tawba natragadi bok kapak ka doi madi kapsara gen leiriba hawai mangani kapi jure na manung pokhai ri bom top mayam pokhai ri aish tu nan khumjan de adeba na mu sat aga hape yengba manung ga yauri kamai yauri ni yeng ningongani mayam punama yengminnasi fatlong kapi ni teng ana pokhai ani he mulle mai mu thatpa mut khiba hap ka daba plate lakshan ba makhum hang tok saraba zarap asina ko laga hap thaba amuka su kot pa hekta hap thaba loidribo amuka su kot pa hekta hap thaba amuka su kot pa hekta hap thaba amuka su kot pa hekta hap chanjaba amuka su kot pa swaidagi adum kotlaba loidribo kot pa maru amu bholem han dabi mong da kot pa how to hawai tawba how to paphor hoba hawai tawbu lore kari moi maru marang kari kara khara chaisalaga chaisalaga tilau khara khaijillaga morok khara chaisalaga landing site ta morok khara namara khara rajma khara ngapai ama ngari khara punna met kadaba Eromba gi mathel morok khantok sarabada ama ani ahum mari manga taruk taret nipan mapan tara matoi trainthoi tara humdoi somna kana side ta khaidok saraga thame saman gi dana jaba yaroin morok si yaman gi dana sida tara humdoi ma tramari tranga tratuk tratuk traman kun kumatu kun to morok kuni thoi ni pholami je tongan mong da sinaba morok meter laksare met khai ba houjaba ngari ne morok ne punne heta met khai ba houjaba phajana hekta met pa toidribok to met pa phajana nan hekta met khai ba meter asina morok ne ngari ne punne hekta hapchal laga tengkot asida met khai ba phajana hekta met khai ba tamna met khai jabaduna chang se sigi chang yaurabani sidene met khai ba yari morok maku mayam ji yaudana bagidamukta phajana toine hekta met khai ba yari namdana adu sigi chang se almost yare haina khanjarabada somna kanda mu midyeng jangsan ba ngapai maku je khokchaba khut namana video namba khut namana maku khokpa maku yauna dum mesan yarjani da kaidau yegi
ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝ ꯑꯃ ꯀꯤꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯈꯣꯛꯇꯣꯛꯆꯕ ꯋꯣꯃꯟꯁꯤ ꯁꯪꯁꯨꯔꯤ ꯁꯤ ꯁꯪ ꯃꯀꯨ ꯈꯣꯛꯄ ꯂꯣꯏꯖꯔꯦ ꯃꯀꯣꯛꯁꯦ ꯍꯥꯞꯀꯗ꯭ꯔꯥ ꯍꯥꯞꯄꯣꯏꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯞꯇꯧ ꯃꯥꯟꯗ꯭ꯔꯦꯗ ꯁꯣꯝ ꯅꯥꯀꯟꯗ ꯊꯝꯕ ꯃꯌꯥꯏꯒꯤ ꯃꯔꯨꯁꯤꯁꯨ ꯑꯃꯨꯛ ꯂꯧꯊꯣꯛꯆꯕ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯍꯥꯞꯆꯤꯜꯂꯒ ꯇꯣꯏꯅ ꯍꯦꯛꯇ ꯃꯦꯠꯈꯥꯏꯒꯗꯕꯅꯤ ꯁꯤꯁꯨ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯀꯨ ꯅꯨꯡꯀꯨ ꯂꯣꯏ ꯁꯦꯠꯇꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯉꯥ ꯃꯄꯨꯝ ꯑꯃ ꯊꯥꯛꯄꯗ ꯁꯤ ꯈꯛꯇꯅꯤꯅ ꯐꯪꯉꯤꯁꯦ ꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯛꯄ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯍꯦꯛꯇ ꯍꯥꯞꯆꯤꯟꯕ ꯃꯦꯠꯈꯥꯏꯕ ꯐꯖꯅ ꯇꯣꯏꯅ ꯍꯦꯛꯇ ꯃꯦꯠꯈꯥꯏꯕ ꯃꯔꯨꯒ ꯂꯣꯏꯅꯃꯛ ꯇꯣꯏꯅ ꯍꯦꯛꯇ ꯃꯦꯠꯈꯥꯏꯔꯒꯦ ꯈꯨꯠ ꯅꯥꯝꯅ ꯄꯥꯏꯔꯒ ꯅꯥꯝꯅ ꯅꯝꯕ ꯌꯥꯗ꯭ꯔꯦ ꯍꯣꯔꯦꯟ ꯃꯦꯠꯈꯥꯏꯕ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯎꯠꯆꯔꯛꯑꯒꯦ ꯃꯦꯠꯈꯥꯏꯕ ꯅꯝꯈꯥꯏꯕ ꯂꯣꯏꯁꯤꯟꯖꯔꯦ ꯃꯔꯨ ꯀꯩꯌꯣ ꯍꯦꯛꯇ ꯃꯦꯠꯈꯥꯏꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯛꯄ ꯔꯖꯃꯥꯅꯦ ꯌꯣꯡꯆꯥꯛꯅꯦ ꯑꯃꯁꯨ ꯃꯃꯤꯡ ꯀꯥꯎꯔꯦ ꯌꯣꯡꯆꯥꯛꯅꯦ ꯔꯖꯃꯥꯅꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯆꯦꯅꯗꯤ ꯍꯥꯏꯔꯝꯕꯅꯤ ꯂꯩ ꯅꯠꯇꯦ namara namarꯥꯅꯦ ꯄꯨꯟꯅ ꯍꯦꯛꯇ ꯃꯦꯠꯈꯥꯏꯕ ꯍꯧꯖꯕ ꯏꯔꯣꯟꯕꯒꯤ ꯃꯊꯦꯜꯒꯤꯗꯃꯛꯇ ꯃꯦꯠꯈꯥꯏꯕ ꯍꯧꯖꯕ ꯏꯔꯣꯝꯕ ꯑꯇꯩ ꯂꯝꯗ ꯍꯦꯛꯇ ꯆꯥꯕ ꯐꯪꯗꯕ ꯑꯇꯩ ꯃꯤꯅ ꯍꯦꯛꯇ ꯆꯥꯕꯗ ꯍꯩꯅꯗꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯑꯌꯥꯝꯕ ꯄꯥꯝꯕ ꯃꯊꯦꯜꯅꯤ ꯃꯅꯤꯄꯨꯔꯤꯁꯤꯡ ꯃꯩꯇꯩꯁꯤꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯌꯥꯝꯕ ꯆꯥꯕ ꯑꯇꯣꯞꯄ ꯃꯤ ꯀꯥꯡꯂꯨꯞꯅ ꯆꯥꯕꯗ ꯍꯦꯛꯇ ꯍꯩꯅꯗꯕ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯃꯊꯦꯜꯅꯤ ꯃꯣꯔꯣꯛ ꯈꯟꯗꯣꯛꯄꯗ ꯌꯥꯎꯗꯕ ꯑꯃ ꯂꯩꯔꯝꯃꯦ ꯊꯨꯒꯥꯏꯈ꯭ꯔꯒꯦ ꯃꯦꯠꯈꯥꯏꯈ꯭ꯔꯒꯦ ꯁ꯭ꯋꯥꯏꯗ ꯄꯜꯂ ꯂꯩꯍꯧꯕ ꯍꯥꯏꯇꯥꯔꯦ ꯍꯋꯥꯏꯒꯤ ꯀꯥꯟꯅꯕ ꯃꯑꯣꯟ ꯑꯣꯟꯕ ꯌꯥꯏ ꯑꯂꯨ ꯌꯥꯎꯗ꯭ꯔꯒꯁꯨ ꯍꯋꯥꯏꯅ ꯑꯃꯨꯛ ꯏꯔꯣꯟꯕ ꯌꯥꯔꯤ ꯇꯣꯏꯅ ꯍꯦꯛꯇ ꯅꯩꯈꯥꯏꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯣꯏꯍꯟꯕ ꯐꯔꯤꯕ꯭ꯔꯥ ꯁꯤꯒꯤ ꯆꯥꯡꯗ ꯌꯥꯔꯕ꯭ꯔꯥ ꯃꯣꯔꯣꯛ ꯑꯃꯦꯠꯄꯁꯦ ꯖꯠ ꯇꯧꯔꯒ ꯍꯩꯖꯤꯜꯂꯕ ꯏꯁꯤꯡ ꯄꯨꯔꯛꯑꯦ ꯍꯩꯖꯤꯟꯕ ꯈꯤꯇꯪ ꯍꯩꯖꯤꯟꯕ ꯄꯛꯍꯧꯗꯅꯕꯒꯤꯗꯃꯛꯇ ꯃꯦꯇꯔꯁꯦ ꯊꯥꯗꯔꯒ ꯑꯃꯨꯛ ꯅꯣꯏꯁꯟꯕꯅꯤ ꯈꯥꯕꯩ ꯑꯃꯨꯛ ꯂꯥꯛꯁꯜꯂꯦ ꯀꯣꯠꯄꯣꯏ ꯀꯩꯕꯣꯏ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯑꯃꯨꯛ ꯉꯥꯄꯥꯏ ꯊꯥꯛꯆꯤꯜꯂꯒ ꯃꯦꯠꯈꯥꯏꯕ ꯑꯗꯨꯒꯤ ꯃꯍꯤ ꯃꯦꯇꯔꯁꯦ ꯂꯧꯈꯠꯈ꯭ꯔꯒꯦ ꯃꯦꯇꯔꯒꯤ ꯃꯊꯧ ꯂꯣꯏꯔꯦ ꯃꯣꯔꯣꯛ ꯃꯦꯠꯄꯒꯤ ꯃꯍꯤꯁꯦ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯊꯕ ꯑꯣꯠꯄ ꯐꯖꯅ ꯍꯦꯛꯇ ꯑꯣꯠꯄ ꯊꯨꯡꯅ ꯅꯝꯅꯕ ꯑꯣꯠꯄ ꯃꯔꯣꯏ ꯃꯄꯥꯡꯒꯤ ꯆꯥꯡ ꯐꯛꯄꯥꯏ ꯇꯣꯅꯤꯡꯈꯣꯛ ꯇꯤꯜꯍꯧ ꯃꯅꯥ ꯑꯃꯗꯤ ꯐꯗꯤꯒꯣꯝ ꯄꯨꯟꯅ ꯍꯦꯛꯇ ꯁꯣꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯍꯥꯞꯆꯟꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯆꯥꯟꯅꯒꯗꯕ ꯆꯥꯡꯒꯤ ꯊꯨꯝ ꯆꯥꯏꯁꯟꯕ ꯌꯥꯛꯄꯤꯗꯕꯤ ꯂꯥꯏ ꯌꯥꯗꯧ ꯃꯥꯜꯂꯤ ꯌꯥꯔꯅꯤ ꯈꯟꯕ ꯈꯤꯇꯪꯒ ꯍꯥꯞꯄ ꯌꯥꯔꯦꯅ ꯈꯟꯖꯔꯒꯦ ꯅꯝꯗ꯭ꯔꯒ ꯊꯥꯛꯈꯤ ꯑꯣꯠꯄ ꯌꯥꯛꯄꯤꯗꯕꯤ ꯂꯥꯏ ꯏꯔꯣꯝꯕꯅ ꯍꯥꯎꯗꯅ ꯉꯥ ꯊꯣꯡꯕꯗꯒꯤꯗꯤ ꯍꯦꯟꯅ ꯍꯥꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯎꯕꯤꯕꯤ ꯂꯥꯏ ꯌꯥꯛꯄꯤꯗꯕꯤ ꯂꯥꯏ ꯃꯅꯝꯐꯧꯗꯤ ꯍꯥꯎꯕꯒꯤ ꯃꯅꯝ ꯅꯝꯃꯦꯍꯦ ꯍꯧꯖꯤꯛꯇ ꯁꯣꯏꯗꯅ ꯂꯩꯕ ꯃꯔꯣꯏ ꯃꯄꯥꯡꯗꯨ ꯁꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯔꯣꯏ ꯄꯨꯔꯛꯄ ꯊꯥꯛꯆꯟꯕ ꯈꯤꯇꯪ ꯅꯝꯂꯞꯅ ꯊꯥꯛꯆꯟꯕ ꯃꯔꯣꯏ ꯃꯔꯛꯇ ꯏꯔꯣꯝꯕ ꯍꯥꯞꯄꯒꯤ ꯃꯑꯣꯡꯗ ꯊꯥꯛꯆꯟꯕ ꯁꯤꯗꯤ ꯑꯣꯠꯄ ꯃꯣꯔꯣꯛ ꯃꯦꯠꯈꯤꯕꯒꯤ ꯇꯦꯡꯀꯣꯠꯇꯨꯗ ꯍꯥꯞꯆꯤꯜꯂꯒ ꯅꯩꯁꯟꯕ ꯏꯁꯤꯡ ꯃꯄꯥꯟꯒꯁꯦ ꯇꯦꯡꯁꯤꯟꯕ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯍꯩꯖꯤꯟꯖꯕ ꯑꯗꯨꯒ ꯑꯣꯠꯄ ꯏꯁꯤꯡꯁꯤ ꯈꯖꯤꯛꯇꯪꯒ ꯋꯥꯠꯂꯤꯕꯗꯤ ꯃꯥꯜꯂꯤ ꯈꯖꯤꯛꯇꯪꯒ ꯍꯥꯞꯆꯟꯖꯒꯦ ꯍꯩꯖꯟꯖꯕ ꯑꯣꯠꯄ ꯑꯁ ꯑꯗꯨꯗꯤ ꯊꯨꯝꯒꯤ ꯆꯥꯡꯗꯣ ꯑꯃꯨꯛ ꯋꯥꯠꯂꯅꯤ ꯆꯥꯟꯅꯒꯗꯕ ꯊꯨꯝꯒꯤ ꯆꯥꯡ ꯑꯃꯨꯛ ꯋꯥꯠꯂꯅꯤ ꯂꯦꯟꯗꯤꯡ ꯁꯥꯏꯠꯇ ꯌꯧꯔꯕꯗ ꯐꯥꯏꯅꯦꯜꯒꯤ ꯎꯐꯨꯟ ꯃꯥꯟꯕꯁꯤꯅ ꯆꯥꯠ ꯃꯁꯥꯂꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯨꯅꯤ ꯂꯦꯟꯗꯤꯡ ꯁꯥꯏꯠꯇ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯄꯥꯛꯄ ꯏꯄꯥꯛ ꯏꯌꯥꯏꯗꯒꯤ ꯑꯃꯗꯤ ꯇꯛꯃꯨ ꯄꯥꯠꯀꯤ ꯑꯄꯥꯛꯄ ꯏꯌꯥꯏꯗꯒꯤ ꯄꯨꯖꯔꯛꯄ ꯊꯝꯅꯥ ꯈꯦꯟꯖꯣꯡ ꯈꯔ ꯑꯁꯤꯒ ꯑꯐꯨꯠꯄ ꯒꯖꯔ ꯈꯔꯒ ꯂꯣꯟꯖꯕ ꯏꯔꯣꯝꯕ ꯑꯁꯤꯒ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯊꯕ ꯑꯁ ꯁꯤꯗꯤ ꯄꯣꯛꯑꯣꯏ ꯑꯇꯩꯗꯤ ꯄꯣꯛꯄꯅꯤ ꯃꯅꯝꯕꯨꯗꯤ ꯅꯨꯡꯁꯤꯔꯦ ꯍꯦꯛꯇ ꯇꯣꯠꯄ ꯍꯦꯛꯇ ꯂꯨꯞꯄ ꯍꯦꯛꯇ ꯀꯣꯠꯄ